Image TV meeting dabili basingbu ahamba maktada taramna okchabagalonena nomaitheng konjesoina khurumjari maraki pau miyamda pijari ngasi nomanini sida Bisnupur district ki manung chana leiba Moirang Sribonda okta naba laina African swine fever na naduna ok taramathoi sire masida sarkar na control and containment of eradication gi thabak na lokhati haina Bisnupur gi veterinary and animal husbandry gi joint director Dr. L Gojendro na phongdokre wafam ngasi Bisnupur da leiba veterinary gi office da pangthopa pau gi mifam amada Dr. L Gojendro na phongdokhibani Gojendro na makhata na phongdokhibada National Action Plan for Control and Eradication of African Swine Fever gi makhata na oksing siraktanaba oksing adugi skin lungs amadi kidney gi sample lauriba sample asi Guwahati da leiba laboratory da tharaga test taunaba sinakre Gojendro na makhata na phongdokhibada farmer sing asuki mati waringai talak asida asigumba laina ama lakpa asi laibak thibani sikraba ok sing asigi compensation pinaba sarkar na thaurang tauri Moirang gi Kokilbon da leiba PH Buddha Chandra Singh na loijaba ok taramathoirom African swine fever na siba asi nungaite haiba jaga asidagi kilometer amagi radius da leiriba ok sing hatlaga fumnaba thabak paikhatle surveillance zone oina kilometer taromgi manungda leiba ok sing asisu kari thaurang tauraga kanbang ngamba natraga hatoknaba hotnaragani infected zone da leiriba ok sing soidana hatlagani hatliba sing mafam chana layer mari saruk mari thokpagi ahum thokna fumgani kanagumba ok loiba sing na infected zone asigi manungda leiriba ok sing lochillaga thambiganu kanagumana lochillaga thamnamba thoklabadi madugi daite masa masana pujagadabani ivi center oriba jaga asigi akoibada luna na thambaga lonena sanitize taunaba hariba laina asi makhatana thoroktanaba hotnaragani numit nifu dagi nifu yankhai gi manungda afaba masa mau phaba ok chara pinaba hotnagani hariba ok sing asi numit Malfu tarani paubada symptom phangdrabadi African swine fever free ori haina lauthokani haiki hauji oktanariba African swine fever asigi vaccine amadi treatment taunaba hidak amata leitri hauji local market ta ok yoliba singna laina asina naduna siraba ok sing yonbidanaba appeal tawaduna disease investigation lab ta tharaga laina asigi chapchaba layong khangdoklaga ok sing local market ta yonanaba appeal tawbaga lonena African swine fever gi mahik sinabu changkhrabadi ok amadagi amada thuna sandokpa ngamba laina mani hainasu Dr. L Gojendro na makhata na phongdokhi oire positive haiba positive hoirabanina aikoina kanogi matumina koigi National Action Plan for Control, Containment and Eradication of African swine fever hai basigi kenosi ekoi action lokatwa hore masi action lokatwa je koi no only karma matang lokat ka dege har ka di positive oire matang damo government notification thoni notification tho matang da koi gi concern district to gi koi gi deputy commissioner na mo order tho matang da ni koi na action lokatwa hore je ngasi ayuk pung mga minit yangkhay mga rom tarakpa aduwaida Bisnupur district ki Nachokha ward number 6 da cordon and search operation CASO yumsama kunrom da chathakre ngasi chathakiba operation aduda miyoi chatruklom verification tawki operation adu Bisnupur PS ki team ani commando Bisnupur ki team ahum second IRB ki team ama amadi 128B koi CRPF ki platoon ama yauna chathakibani operation adu ayupung tare kamit ani aduwaida loshinki khuju khulaising amadi mifami pungi paudi leikide ngalingai matamda leiramba chatnarol kaya native art form sing da yauri like ta yaudaba aikhogi leremliba khunai gi chatnalon sing thaksi khasi khangna ahal laman sing andagi tamsin hobagi tangai fadaba lady haina Manipur State Chumang Nila Council ke advisor El Tarponna phongdokre wafam masingasi Manipur State Chumang Nila Council amadi theater mirror Imphal ani na punna sinduna iboe masumang nila sangnenda numit mari nichup na pangthokliba Festival of Native Art Forms in Manipur gi ngasi humni tanba numita khongjom pravada yumfam oiba khudol tambagi tharomda phongdokhibani
Tharam aduda saruk yakiba Art and Culture gi Retired Commissioner K Radha Kumarna dying art form sing asi yokhatnabagi pandamda festival ama sinduna hawalakliba mahairoi singda hakthengnana uhanbiba asigi khudongchaba lauraga tamsinba yaba sing khanghaunaba hotnagadabani haina pautak piki machine में अपने शुमांग मशीन ट्रेडिशन मशीन ये कोई परंपरा पारिपुरी ने थंबीरम मशीन खंडर के देते हैं कोई नहीं कोई इनाची योखला वाला मशीन ये ना कि शुमांग ला मशीन ने सिला चाहिए दिन चतरे की बात वो ये नहीं आप कौन का योखला का तो मशीन मम्मी ये मां नौरी बात चाची में थंडर को पता नहीं आप भाई यार ये चाची में मशीन कई कई खुद में यार लगे ये ताऊ लगा Bahujana Sahitya Academy National Committee of India na chahi asigi oina tongan balamda singthaningai oiba thabak tawriba mioi singda piba mana singi manung channa oja gi sinphamda chokthaba naidana mahairui singbu takpi tambiba gi thabak tawduna lakiba ukrogi kaihau tangkhol village tagi Fungraingam kaisingda lemjaningai oiraba Sevaratna National Award 2023 kusinnarakli award asi tha asigi taramanga da Andhra Association Auditorium Lorry Road New Delhi da pangthokiba Marishuba Bahujana Writers All India Conference da Bahujana Sahitya Academy gi National President Nalla Radhakrishna amadi Bahujana Sahitya Academy gi Manipur State President Phanjobam Lanajit Singna kusinnarakibani award asida shawl citation amadi momento yauri Fungraingam kaising ukhrogi Dongrei Hungpung da leba St George School da oja oiri Ministry of Ayush ki makhada Directorate of Ayush na senduna all age home singda thama tathagadaba yoga amadi free health camp ngasidagi Langol da leba Langol all age home da hawdokre tharamadu da Ayush ki doctor Director A. Lokendro, State Ayush Officer Bishwanath, Ayush ki Coordinator S. Tondang amadi Ayurveda Specialist T.H. Rita Maduri na chingba saruk yaki. Tharom hawdokpaga mai lenana department gi maikidagi yoga tawbada changba potlam sing amadi food supplement na chingba kaya home da leiba ahal singda piki. Tharom hawdokpaga mai lenana S. Tondang na home da leiba ahal sing awat pale pakhuding na mating pangani wakal hanthadana Laiduna punsi nungsang na hingba ngamnaba hotnabiu haiki Director A. Lokendro na ngasidagi hawriba tharomasigi ayuk khudingi ahalsingda yoga tambigani chayol amada sagonjin khudingi lemna layingbagi kem pangthoktuna tha ama chathagani tharomasina all age home singda leiriba ahalsing masa mau phanna thambada mateng pangbang ngamlagani haiki gadaba aikoigi all age home da Director of Ayush ki makhada aikogi Director of Ayush ki team na hafta amada sahi tha ama subna hafta amada nongmakha sagol sel khudingi oina aikogi all age home da leibiriba ipaipal singsi aikoina health checkup tawjaba amadi ai khudingi tha ama subna ngasidagi horaga yoga session ama thambagi thoram amani masi Ministry of Ayush ki Sendhang Makhada Director of Ayush na Sijabari Masigi function asida Libiriba home asida Libiriba Ahalaman Singna Ayush Department na Tawjariba Angamba Kardang asi Penbiduna Haksang Pana Libina Bugidangta Mayamba Amukana Tawjari Nongmagi oiba lemna laying bagi kem ama National Ayush Mission Nam Manipur Directorate of Ayush Lamphetpat na Naurimda leiriba club sing NAR Club NYLDO NYWC PYC NYSCO IYYC Naurim apunba maya paibilup amadi United People's Front UPF Manipur gapun na khusamna na senduna ngasi Bisnupur District ki manung channa leiba Naurim High School da pangthokre free Ayush health camp aduda mioi chanita rom lemna laying bagalonina mathau taba hidak langtaksu lemna piki health camp aduga mai lenana United People's Front UPF Manipur gi President N. Nurpasandra na fongdokibada Manipur da hawjik thokliba irang asina maram oiduna hospital satpada khudongchadaba kaya mayoknariba si kharada oirabasu koknanaba free Ayush health camp asi pangthokpani loinana makhata nasu hospital chathok chasin tawbada khudongchadaba mafamsingda chatuna free health camp asi pangthokani masida miyamnasu mating pangbiu haiki
Assam Riflesna borderland na pusinaba hotnaramba kwa supari maru bag chatuka ama Shaktiman truck 12 da load tawduna purakpa driver co-driver kulhumde galonena faraba kwa supari maru sing adu lupa crore taruka lak chamri ga nifu mari romgi oigani hari polam sing adu international borderland silaklaga India romda pusilakpada Kamjong district ki Faiko area dagi Assam Rifles na faki bani faraba potlam sing makata ba ain gi oiba thabak sing na khotna ba forest department Kamjong da kusin na kri hairi Israel amasung Palestine anigi lan asi makata na sum kansilakpaga iroinana ngarang leba pokpa numita Gaza gi hospital amada bom kapsilakpagi tamthiraba thaudo amada miyoi chamanga gi mathakta sikre tamthiraba thaudo asi thokraba matung asi US President Joe Biden Israel da thungnakre ngarang gi thaudo adubu malemgi leibak kayadagi akanpa mongda condemn tawnarakli Palestinian authorities singna thaudo adu Israel da maral siri amaromda Israel na Hamas na support tawba Islamic Jihad na rocket ama misfire tawbada hospital adu da tasinkhibani hairi ngasigidi maraki pau pijaba matang asida losinjari mieng tabirabasingbu amuka na kurumjari